Jamesna ba kaidarage nimai phone adu thamaga lupa crore amagi demand letter lerame aina ngasai halakpada adugi noi tamo SP ga wari sanaramini hainaringai maraktuda khangdaba number ama call tawsilai nimai phone du fat pakhali hello phone adu dagi khonjel khara wangna ngasai angang khaina chema khak pirambada thengnaramagani aduna ahing pung mari gi mamangda hairiba sinpamsing ado thilagadabani karigumba thilaktaba taragadi akhoi kanana habada masak khanganjarake adongi chasingdo khak lawa yahaningdradi paisa singdo thilagadabani nimai su khare takatna nakhoi kanano karigi damakta senfamda aingonda piu hairino noi kanano habada haidrugadi ai piba ngamoi sakhangdaba nupa aduna karigumba ahing pung mari fawagi manungda piraktrabadi mamangda haikibada niksingo aduga pause police da khangan bataragadi akhak arau toina nugi yumda thoangani asi airam laga phone adu thamkre nimaina hello hello asi airaga phone adu da yengaga amuk tafsili susilana mai papa kamaina tawni ibungo SP da pause khangan bana faroidra adubudi ngasai na khangan khrabani James na senfam da hayeng aina chalaga soidana thilugani thilugadabani noi tamo SP hoi tungda lakjarasani Jackson na tamo aiga chache aikhoi di mina lakjabera kanano habada masa khangtoga para matambisi machani na sanari bawari duda susilana noi ni chapera mai pabo ibungo SP do aduda hayo ibungo chawbaga Jackson gadi chatangumse kaisu tawrine sumba ruba tangfamsida moi mayang nongdrabadi tungda sidagi na khudongthiba matamda moi kamaina mayoknaba ngamgani asi hairaga hayeng pung mari gi mamangda noi ni chatkadabani James da mafambu karaidano ngariya chikhongda asi hairaga tumin magi kada changnakhre ngasai tumina sanariba wari sing adu tariba Jenitana ma how kaidarage ko kase pokhaidore edi nabungani na ahing chatkadori bakhongchache afaba oini di thasadi bema yarse yamna khanjilorno akoi tamochogi thangna khangi na drama nang adu sarupudi ne phau nungai ba ma tambigine asuk matha sari matam sida ko ibema nangama ko asi airaga changi tawi taning droga do ona mi namang nupigi habige wari ribige tawraga Susila mamang nupi balakpa aduda mamaya du onsilaga ha imo koi darage mathayam sayai da tamoy pawgamta asi airaga imong da jangkhre haima siga ngang sidiba ko asi airaga Susila su imong da jangkhre asomdana Leibaklei ayuk nganta hawatuna thabak sing adu losinjaduna Surjadeva ipabu ira thawni jarami Surjadeva ipaibungo mama baba tamo tonbu ana e yahondana thambiyu ko asi airaga makut changjau daralona duna khurum jarami ton sanana ichan chak to kharanga na thongo ngasidi thabak nganta jatoini ngana lagdoine Ayah lapaga thaba ma chakadabale asi airam laga bartin du paiduna ising sopa chakre Leibaklei na akhoi tamuse karaida jadu jano ngasi sivu haifet khalam laga ngabung na changan na thong wairam baduna chak thongi Premina Leibaklei kaura ga imong na changai Leibaklei na ai chak thongi ye chakhom na changao ibani ngasi thabam da chaluse nang atopa thabak leitaba natra hoi leiti kaida chaluse aino bazar da langkita leruse ba ayanta fani hawe tawbani hoi leiruse ada khoirakpadi yaroi koye baba hoi tamo choice tu thabak chetkani hai tonsu school chekhrani mama sa masaka nuai tabani adugi matomda thambada nungai tiba hoi ada ai chalage nangore damla silaga thawlo ko airam laga premisu chetkirami ibolna
Ibema, Leibaklei, Chagloi Dribo. Loidore Baba, Iruzato. Ibo su Iruzabachakri. Don, Donna, Kahaga. Stella o, Chichewa Myramge. Koinova. Aina, no che premiga, Bazardane, Langbachaloge. Nang school Lopaga, Yum the Sicila Uga. Cha, I know city school challery. Kariga. Akoigi principal Sarda, Magi Majagi, Sostile, Odugi, Aduna full class door, Odugi, challerege, Cha, Barasuting the Nava. Fare dudi. Asiairaga, Mapaga, Moitamo Amadi, Don Chak Pizeri, Mama Tampasu, Pizarure, Loreduna, Bazar Chanabalosili. Mamagi Manakta Changaga. Mama, I premiga, Bazar dagi, Lankita Leruge, Quira Oye, Leibaga dum, Tuna Ladone, Don su, school chalohay, Masidi, Don Galera Moka. Asiairaga, Mama Manamali. Tampana. Ngana logo. Asiairaga machawi yingzaduna leizawi. Leibaklei amadi premisu barzada lai. James amadi Jackson makoyenisu paisa sing adu puduna ngarian jingtamna lai. Nimaina SP da call tawraga. Hello SP. Ichanu pani do senfam sing adu puraga chekrabane. Noisu yaragadi matungina duna chatpiro. SP duna hoi chalaga tamo. Asiairaga moise chakri. Susila, my tongue at the Sutaraga. My papa na tawbiri ba thabakse afabadi na teko. Ay ma, mama nang bu pakat kanu ba na chasingdo kaisu tawroye. Asiairaga Susila ba thimjinbi. Tanja adu da Jenny dana. Koidore, akoy masina amusuk tharaga lairamsina. Chaglame. Susilana, thiraga thamamabane. Ni babunga chawrocho. Aidi hore nehamba nihalaga punna charage. Papa, I ngasidi kino mangine. Karino chatumbe. Akoy tamo chawna mama dana ima ina ko bam taputatre. Kaigino pa papong aduba. Susila amadi ni mayingne. Tasing madi ni Mayamna Susilana. Machanupa Jackson amadi Jenitada. James Budi mama ahangi machani haibasi kangalamdi. Maramasina makoyani nasu. Jamesi makoige pokminaba mayambani haina ngasi fawa khalibani. Susilana. Aini adaba thaba ma noita mo jongna tawba adugi imana saudana ne ngangbagine noita mo jogi miun hairedana. Asi hairaga wa adu thaidorai. Jenitana. Adu bra papa ngarang akoi tamo chaibani ne thaba ma chalubako. Asi hairaga no fe taraga laikre. Ay ma, adu koidaragi. Asiairaga machanupi ding lai. Tanja adu da nimaida ko lai. Kola du ngarangi sakhangdaba sing adu na taropani. Mr. Nimai, akoina namonda wafamasa. Police da khangan ganu haraga kharigi nangna police paw piri. Hojikti nangi na chanupa animakse. Akoina loisin batare. Asiairaga yamna karina nanu aga phone adu thamkre. Nimai pakatna SP da call tawi. Aduga SP da. SP, how's ingoda call tarame. James amadi Jackson da. Khudong thiba soidana thoamagani. Noi karai yorage. Tama, kasum pakat pirino. Aikoi su mafam adu yogadaba yamsilaktre. Hairaga phone adu thamkre. Nimai kari soiramdana hawgalaga gari edu thawraga chakre. Susila pakatna machani gidamakta isorbu thawni zarami. Somdana kamdari James amadi Jackson makoy ani na jing yorakpada nupi ani ka makoy ani bu ngaiduna lerami. James amadi Jackson makoy ani dusu nupi ani duga punna changminnarai. Makoy gi boss ni haiba nupa amana makoy ani da. Welcome. Asti hairaga yamna sitaba moongda makoy miyamna noksilami. James tu yamna di sawningabani. Aduba matang asida sawadi yadra khanduna fatharaga James da. Nakoi na ba senfam singdo sida lere. Asi hairaga pirai. Nupa mana senfam sing adu subrani inguba matamdadi paisa sing adu jalino ngatoirami. Nupa aduna. Boss, sidi jalino ngaktane. Boss duna. Kari, jalino naba. Asi hairaga. Aikoi busitaba.
James amadi Jacksongi mamai aduda khupangna tharami. Sala akhoi busitaba. Asi airaga nupasing aduda makhoi ani bolising kro hairaga yamnu sitana noga lewi. Akhoi busitradi sizaba taredana. Asi airaga yamnu sitaba khuno manoga lewi. Nupasing aduna James amadi Jackson makhoi ani bu puthokduna makhosing adu punsilaga mamit khumjilaga fudaba urei. Nakhoi paisa paiba ina khunba apang manoi gumadagi khara khar laudana aikoi di kamaina hingane. Napa mana mo. Noi napa duna jalino singza piraga nakhoi ani bu sizarasanu na tharai ni na ha. Asi airaga makhoi puna munoi. James tu tauriba mataw aduda sauning mana lorami. James na nakhoi ani na akhoi bu hat khairabisu halo. Akhoi ani ga noi ga pangan changing na se. Noi na ngame akhoi bu halo. Akhoi na ngame noi bu hat ki. James ki wahe aduda Mayamna du loina saunarami. Nupa mana makhoi ani puliba makhut mamit puliba du loina thadoknami. Aduga magi fibam semlaga lerami. James amadi Jackson ani du yamna haisingna nupa sing adubu fudarami. Loina fuba loraba matunda boss aduna leri mafamda dala aga mabu faraga. Noi kana tharapunabda haro natrabadi khudaga sida nangbu halagani. Hairaga kelami nupa adusu hingning bagaubanina asingba chumba loina maidorei. Boss aduna thabak singje aikoi da engineer chawbana lupa laktare piraga tahonba ngaktani. Aikoi di Iran ke sulai banate. Aikoi bom ta ngaupiyo. Matungda suguma thaba amata amung hana taware. James manau padon silaga. Jackson tabra nupa se gyana mukta talo. Asi airaga famaga lekre. Jackson na hoi tamo jaw. Napan pareu siti nang matakda koi bachalo ne ko. Asi airaga fudabawra ami. Matamduda SB ki kanggo dusu yosilagduna Jackson na furiba nupa adubu gari da hapkre. Nimai dusu tanja adu deurei. SB duna. Tama angang singse kaisu soidoba tawdre. Jackson na. Tama ngasidi ai hero fazana kumthakre fazana fudarure. Mi fubase nungaiba janine. Asi hairaga no I. Aduga mungakna. Odo kamaino tama paisa singse jalino ngatore misiba. James na ngasai babana aingon pirapa paisa singda aina upuda thalonmaga jalino ngata oina puraga lakbanida. Ado jalino ti kadai dik lawriba. Aduna nang tamo Jameson da aina purahanba. Yes, yaye plan gadi ai dinga sisa itini nause lore da na khalurabani. Adubu ona deina bada aina oina futharaga thamame. Aduga tamo noningba masilari. Tamoga tamo Jameson ga akhoi yonggi mingsa iman mama na magum maru amaga tinardina fazana nungaigani he. Asi hariga ni du wari sana dana mayumlomda lai. Somdana Leibaklei amadi premi bazar dagi langlaiba loraduna tholaaga gari ngairi. Tanja dumakdada sanawaisu moi mari manga gari du thauzilaga lai. Khabana gari da khamo. Hairaga gari du khami nupa amana koidoroge. Hairaga khabani yengiba du denglai. Sanasu yengthoubadadi ure. Jajainana tariba samlang adubu bigdag tawbi makut machaduna khomkatlaga nungsa khanduna lambigi chidaida lepiba adu sana mifamongda yenglai.